ꯃꯌꯥꯝ ꯀꯛꯆꯤꯡꯒꯤ ꯂꯧꯁꯤ ꯄꯥꯠ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨꯗ ꯀꯣꯏꯅ ꯆꯠꯇꯨꯅ ꯑꯩ ꯌꯦꯡꯖꯔꯨꯕꯅꯤ꯫ ꯂꯧꯁꯤ ꯄꯥꯠ ꯑꯥꯐꯇꯔ ꯐ꯭ꯂꯗꯦꯠ ꯀꯔꯝꯕ ꯁꯤꯇꯨꯋꯦꯁꯟꯗ ꯂꯩꯔꯤꯒꯦ ꯍꯥꯏꯕꯗꯨ ꯑꯃꯁꯨꯡ ꯂꯧꯁꯤ ꯄꯥꯠꯀꯤ ꯐꯖꯕ ꯑꯗꯨ ꯑꯩ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃ ꯃꯌꯥꯝꯗ ꯍꯥꯞꯆꯔꯛꯀꯦ, ꯃꯌꯥꯝ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ꯫ ꯁꯤꯅꯤ ꯍꯧꯖꯤꯛ ꯂꯧ ꯌꯩꯕ ꯑꯃꯁꯨꯡ ꯈꯥꯎꯕꯒꯤ ꯃꯇꯝ꯫ ꯏꯁꯤꯡꯗꯤ ꯐꯖꯅ ꯂꯨꯞꯄꯨꯔꯦꯕꯀꯣ, ꯐꯖꯅ ꯂꯨꯞꯄꯨꯔꯦ꯫ ꯑꯗꯨ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯂꯧ ꯈꯥꯎꯔꯤꯁꯤꯗ ꯍꯥꯟꯅ ꯈꯥꯎ 50-60 ꯊꯣꯛꯀꯗꯕ ꯃꯐꯝꯅꯤ, ꯑꯗꯨ ꯈꯥꯎ 10-20 ꯏꯁꯤꯡꯅ ꯐꯖꯅ ꯅꯝꯃ ꯍꯥꯠꯈ꯭ꯔꯕ꯫ ꯁꯤꯗ ꯄꯩꯔꯦ, ꯃꯤ ꯐꯧꯔꯒ ꯄꯩꯁꯤꯜꯂꯒ ꯌꯩꯗꯣꯏꯅꯤ꯫ ꯁꯣꯝꯒꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯍꯥꯟ ꯂꯨ ꯊꯨꯝꯃꯒ ꯉꯥ ꯐꯥꯕꯒꯤ ꯃꯃꯥꯡ ꯑꯩꯒꯤ ꯕ꯭ꯂꯣꯛꯇ ꯍꯥꯞꯆꯈꯤꯕꯗꯨ ꯁꯤ ꯂꯩꯔꯦ꯫ ꯑꯩꯈꯣꯏꯗꯤ ꯄꯨꯂꯞ ꯇꯨꯝꯈ꯭ꯔꯦ, ꯂꯐꯨ ꯑꯃ ꯂꯣꯏ ꯇꯨꯝꯈ꯭ꯔꯦ꯫ ꯁꯤ ꯂꯩꯁꯦ ꯑꯩꯈꯣꯏꯒꯤ ꯆꯥꯕ ꯌꯥꯕ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯑꯅꯤ ꯂꯥꯛꯑꯦ꯫ ꯀꯌꯥ ꯌꯧꯗꯣꯏꯅꯣ? ꯑꯣ ꯍꯦꯛꯈꯤꯕꯤꯗ ꯊꯅꯥꯈꯦꯝ ꯆꯥꯏꯕ꯭ꯔꯣ? ꯊꯅꯥꯈꯦꯝꯁꯨ ꯉꯥꯏ ꯀꯌꯥ ꯍꯦꯛꯎ ꯐꯔꯦ꯫ ꯑꯗꯣ ꯃꯦꯠꯇ ꯇꯧꯔꯒ ꯆꯤꯡꯌꯥ ꯂꯣꯏ ꯀꯥꯞꯄꯣ꯫ ꯂꯧꯁꯤꯒꯤ ꯐꯖꯕꯗꯣ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯀꯥꯞꯄꯤꯅꯦꯕ꯫ ꯑꯣꯀꯦ, ꯌꯦꯡꯉꯒꯦ ꯗꯦꯈꯦꯒꯦ꯫ ꯃꯌꯥꯝ ꯂꯧꯁꯤ ꯄꯥꯠꯀꯤ ꯏꯁꯤꯡ ꯐ꯭ꯂꯗꯦꯠ ꯑꯣꯏꯔꯝꯕꯗꯣ ꯍꯧꯖꯤꯛ ꯇꯞꯅ ꯇꯞꯅ ꯀꯪꯊꯔꯦꯕꯀꯣ꯫ ꯑꯗꯣ ꯂꯧꯁꯤ ꯄꯥꯠꯀꯤ ꯐꯖꯕꯗꯣ ꯃꯌꯥꯝ ꯑꯝꯇ ꯌꯦꯡꯕꯤꯌꯨꯀꯣ꯫ ꯑꯩ ꯂꯧꯁꯤ ꯄꯥꯠꯇ ꯂꯩꯔꯤꯁꯦ ꯑꯩ ꯃꯊꯪ ꯍꯥꯞꯆꯔꯛꯀꯦꯕꯀꯣ꯫ ꯍꯧꯖꯤꯛ ꯂꯝꯕꯤꯒꯥꯁꯤ ꯑꯩꯅ ꯂꯦꯞꯄꯤꯁꯤ ꯅꯍꯥꯟ ꯈ꯭ꯋꯥꯡꯒꯤ ꯆꯥꯡ ꯌꯧꯕꯅꯦꯕꯀꯣ, ꯏꯁꯤꯡ ꯐ꯭ꯂꯠ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ꯫ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯀꯪꯊꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯁꯨ ꯀꯟꯅ ꯑꯁꯣꯝ ꯅꯥꯀꯟꯗꯅꯤ ꯆꯤꯡꯉꯛꯐꯝꯁꯦ, ꯑꯗꯨꯒ ꯐꯖꯅ ꯏꯁꯤꯡ ꯆꯦꯜꯂꯦꯕ꯫ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛ ꯂꯧ ꯂꯣꯛꯄ ꯈꯔꯗꯤ ꯌꯥꯅꯗ꯭ꯔꯦ, ꯑꯗꯨꯕꯨ ꯑꯌꯥꯕ ꯈꯔ, ꯌꯥꯗꯕꯈꯔ ꯀꯣ, ꯐꯥꯝ ꯇꯧꯕ, ꯐꯥꯝ ꯀꯥꯏꯈꯤꯕ ꯈꯔ ꯀꯣ, ꯑꯗꯩ ꯐꯖꯕꯗꯨ ꯇꯨꯡꯗ ꯀꯣ, ꯄꯤꯌꯣꯔ ꯅꯦꯆꯔꯦꯜ ꯕ꯭ꯌꯨꯇꯤ ꯀꯣ, ꯌꯥꯝ ꯊꯤꯅ ꯐꯖꯩ, ꯄꯨꯛꯅꯤꯡ ꯍꯨꯔꯥꯏ꯫ ꯑꯩ ꯁꯨꯝ ꯆꯠꯊꯣꯔꯛꯄꯅꯤ, ꯈꯣꯏꯁꯨ ꯉꯥꯏꯍꯥꯛꯇꯪ ꯆꯣꯞꯄꯦ꯫ ꯈꯣꯏ ꯆꯣꯞꯄꯒꯤꯗꯤ ꯚꯤꯗꯤꯑꯣ ꯂꯧꯖꯗ꯭ꯔꯦ꯫ ꯑꯗꯨ ꯁꯤꯅ ꯃꯌꯥꯝ ꯊꯝꯅꯥ ꯍꯥꯏꯔꯤꯗꯣꯀꯣ, ꯊꯝꯕꯥꯜꯒꯤ ꯃꯅꯥ, ꯊꯝꯅꯥꯗꯣ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯄꯥ ꯔꯣꯕꯤꯟꯅ ꯀꯦꯖꯤ ꯍꯧꯔꯒ ꯆꯥꯎꯗꯣꯏꯅꯤ ꯃꯌꯥꯝ ꯐꯦꯃꯤꯂꯤ ꯄꯨꯂꯞ꯫ ꯊꯝꯅꯥꯅ ꯌꯣꯝꯒ ꯇꯧꯕꯗ ꯌꯥꯝ ꯍꯥꯎꯕꯅꯦꯕ꯫ ꯌꯥꯝ ꯍꯦꯛꯄ ꯅꯠꯇꯦ, ꯈꯔ 50-60 ꯅꯥꯀꯟꯅꯤ ꯍꯧꯔꯤꯁꯦ ꯊꯝꯅꯥ ꯍꯧꯔꯤꯁꯤꯅ꯫ ꯃꯃꯥꯏꯗꯣ ꯐꯣꯇꯣ ꯚꯤꯗꯤꯑꯣ ꯂꯧꯔꯤ ꯂꯧꯁꯤ ꯄꯥꯠꯇ ꯐꯪꯕ ꯍꯧꯖꯤꯛ ꯊꯝꯅꯥ ꯑꯗꯩ ꯄꯣꯔꯣꯡꯒꯥꯁꯦ ꯀꯩꯅꯣꯗ ꯂꯝꯕꯤꯗ ꯂꯣꯏ ꯆꯣꯡꯈꯠꯂꯛꯑꯦꯕ꯫ ꯉꯥꯁꯦ ꯐꯥꯝ ꯀꯥꯏꯅꯈꯤꯕꯒꯤ, ꯑꯗꯒꯤ ꯉꯥꯗꯤ ꯉꯥ ꯉꯥꯛꯇ ꯉꯥꯏꯔꯦ, ꯐꯥ ꯍꯩꯇꯕꯒꯤ ꯋꯥ ꯈꯛꯇ ꯉꯥꯏꯔꯦ꯫
ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯀꯥꯏꯅꯕ ꯌꯥꯊꯪꯅꯤꯖꯔꯤ ꯃꯌꯥꯝ subscribe button amasung like button da or any comment makhagi comment box da comment isin biro ko ai mathang haptarake